ngasi akoi kokomi gi apun ba mi famna tangai phadana manipur gi ju arei ba phibam si yeng akanda ima kai theli ma fam si da gi hodok chara kan dai koi na miyam da changjen gada ba koi khongjang sing khada lak thok chage yan han ba da koi thok riba thodo sina maram mo yakanda manipur miyam na India government amadi manipur government gi kuthang da silai ba security gi thorang asi miyam da thaja ba sundam thamdre ano hairi ba policy da natana Chin Cookie narco terrorist maruena suspension operation de leiriba armed cookie militant singna micham miyam angang apipa thani pan chahi ani makhai phobu yauna nyo bagi minung sigi wang mada lanthu kanda jai tam gumna nungin powop tagi phara pugraga hatuoga turenda lang dharamba asingma thodok sing asina maram oira kanda manipur miyamna khang bungam dabadagi madugi pendaba kholam miyam madu loina khomjin jara kanda kokomina tangai padana masidagi hawra kanda koi ima kaithel gi mafam asimaktada matam kaktaba miyam gi adung laba khongjang changjan ba hawba sit-in protest amai koi sidagi indefinite sit-in protest amai koi hodok chare masiga loinana koi manipur da kudak tagi hawra kanda India government gi maru oiba loisang sing punamak central office punamak matam kaktana koi athingba thamjan jare academy institution amadi health kamari lenaba essential service natana atopa thabak thorong punamak India government ga mari lenaba thabak thorong khudima kudak tagi athingba thamjan jare maduda natana koi Manipur gi hujik lairiba lengak paibda amadi lenga asigi saruk amu oiriba MLA kudimakna athubada pungpun mari gi manungda makoi punjal lakanda Chin Cookie narco terrorist group sing suspension operation de lairiba armed militant cookie militant group mayam asigi mathakta pungpun mari manungda military crackdown ama tawrakanda makoi si Manipur gi laimai dagi takthok nananabagi akan mathabak se paikhat pangam da taragadi Manipur miyamna makoi Makoi mathata akan ba khongjang kya ma changjan nan bogi hairiba sin protest asi hanbul leitana koi changjan nan ba sem sajare aduga loinana ngasi numidang wainam pung 3 taba matamda Manipur miyam na leikidraba adung laba nungsi khraba angang nawa thanipan amadi chahi ani makhai gi angang adu gi thawai sing adu gi makoi da katpa adung laba khongjang ama oina penda bogi khongjang ama oina miyam na maira paiduna lambi sorok ta thopira ga miyam gi khongjang khongchat chatpiu haiduna lauthuk chari aduga Manipur da kukina angang halaga nupi phagraga halaga thumdo amaga mari sunle lenedana tampaki mafam da armed forces special powers act namjil laga thamjalaiba sigi mayokta miyamna kholaw lawra kanda athubada asfasi Manipur dagi handona nabagi warep Manipur lengakna lawna nabagi kholaw si mairagi rally duda lawbiu aduga Manipur miyam mapungaina maikai da leiba apun beluki miyam khudimagna ima kai thian dai khoina ngasi dagi hojari basi matam kaktana satha jagadaba khongjangni masida akhoi ahing yarek tuna ayu nungdin nungsa khangdana koi mafam masida akhoina taliba pandam sing asi phangdi bawa koi khongjang changchal lakanda matam gi khongjang sing lauthokani hairiba khongjang sing asi lauthokna no honabada miyam punna saruk yaminaduna maikai di laibiri chinaw iba indon khudimangna ima kai thian da lakpiduna miyamna pangthokadoriba du no matam kaktaba khongjang asida saruk yaminasi haidara kokomi gi maikai dagi appeal tawjari